Ngara nungdan phongkiba pawniko pause dagi maruoiba paw khara khangatjaraga miyamda khudo tamjige ngasidagi hawduna August 12 fawa chathagadaba Lok Sabha gi nungju mifam hawkrai ngasidagi hawduna August 12 fawa chathagadaba Lok Sabha gi nungju mifam hawkrai apunba sitting 18 legadawriba mifam asida ahawba numita Finance Minister Nirmala Sitaramna leba asigi economy survey report ama parliament table tawkrai aduga hayeng mahaki lengaki maikaidige union budget puthokani anirak suboina anabo Lok Sabha mifam asida anabo lenga asigi maikaidige yamdrabada bill taru puthokpa yai thajanare bill sing adugi manungda sahi maudra mapung pharaklaba leba asida chana yakliba air trucks act mahutchinaba anabo act ama ohenabagi damak bill ama puthorakpa yare aduga hauji union lengang na haktengnana wail thauda chathariba Jammu and Kashmir gi budget ki matangdasu Parliament ki maikaidige thamgada wafam puthokani hairi ising chak kudingi awaba mayoknariba haurai lokol gi nobok thamba longnambal semjingkhre haukiba namajing numit ki ayupung tay tarakpadagi hauduna Foijing Chining Juvenile Club Foijing Khariji Rising Club and Library amasung Awangjiri Progressive Club ahum na puna khosamnaduna Water Resources Development Nambol Subdivision gi AE Chaspuri by S Indra Kumar gi miyeng makada ising chak kudingi awaba mayoknariba harau lokol gi nobok thamba longnambal asi semjingkhre hairi longnambal thingbagi khongthang maikai adomda leiba yamlaba club ki naharosing amadi mara paibi ima singa loinana akan mamong da hotnaduna changsinghi bathaba aduda miyamna mitpeladuna sel amadi angamba seng amadi ising yaungna mateng pangnarakhi hairi loinana tengbang birakhiba miyambo club singa sigi maikaidige tawbimal khangba utpaga loinan thakapa phongdarakli makha tarakpoina pandangi pause dagi maroiba paw khara khangatjaraga miyamda khudo tamjige micha miyamda puba thangba ngamloidaba demand tawduna bom langsimba amadi nongmai kapsimba tawiganu White Kemsan micha miyamda puba thangba ngamloidaba demand tawduna bom langsimba amadi nongmai kapsimba gi thaba achi tawiganu haina Mahut Minister Yumnang Khemsana phongdokhrei wafam asi Manipur Press Club tangasi pangthokiba Imphal Finance Cooperative Trip and Creative Society Limited ki 38 suba mapok kumon tharamda minister na phongdokhibani tharamgi athoiba mingthulongi waropi aduna minister Khemsana phongdokhibada irang asi haurakpada miyamna khulngakpasingi damak pangba yaba mateng sing panglamni adubu matam sangna losimba ngamdana lakli birang asi khara makhai nemtharakpadagi miyamna mateng pangbagi sangsu handarakli miyamna angamba mateng panglakpadasu khulngakpasingna loksimbiu hauji chana bi amagum chatharakliba bom langsimba amadi nomai kapsinuna puba thangba ngamloidaba demand tawbagi chanabi ama lakliba chilepiu haiki mangna makha taraduna Manipurda nationalized banks kayana lengaki oiba tunga scheme singi khudong sabasing miyamda yahonaba thodang lawri adubu punama oiduna su nationalized bank sing asi khaktana kasing koya simba thungna yawba ngamdaba kaya amasu yawri asigomba ahangba kaya asi mention miyamda khudong sabasing yahonaba hadina Imphal Finance komba private financial bank kaya state asida tholakliba sima pungning thawatningai ni Imphal Finance ki makha taba journey dasu pangbaya ba mateng sing pangani haiki Imphal Finance ke Managing Director Wairokpam Goneso na Thoramapu amadi State Bank of India RBO Imphal West ke General Manager Khungjam Okendro na akanaba mingthuloi oiduna pangthokiba thoram aduda society asige tongamba category de yenthokpa award singsu award winner employee sing da khusinaki center na Manipur erang athubada loisinanaba hotnagadabani Conrad K sangma center na Manipur erang asi athubada loisinanaba hotnagadabani tungda BJP ga chaminabagi maram amat leite chaminadrabasu yai hana National People's Party MPP gi National President oiriba Meghalaya gi Chief Minister Conrad K sangma na phongdokhrei NPP gi official X account thagalakhiba post amade MPP na national amadi regional issue gi damak lepli MPP gi National President masamu yauna Arunachal Pradesh ki NPP gi MLA sing yawba mifam ama pangthokuna chokha tharang yauna tonga issue kaya khanaki habagi wafam chu post aduda palli North East Development Alliance NEDA gi partner ama oibatana tana center da lairiba BJP lenga asibo sawaleba MPP gi National President gi wafam asi ngasidagi hawduna pangthokliba parliament ki nongju mifam asigi mangonana yamna maru oirakpa yai haina thajanare ningsingba yabadi NPP gi National Vice President Yumnam Joy Kumar nasu isat asida thokliba irang asi loisinaba chapchaba
action paikhatpiyu haina setlengakta tha ahumgi matam pikhiba leirabani karigumba wafam achi thabak onthoktrabadi MPP ne setlengakta support toriba asi handokpa yauna akamba action lawrakpa yai haina su phongdokpa leikrabani combined force na tunga mafam singdagi khulai kya fagaikre combined security force na Kampopi district ke El Faizangkhul dagi bom yauna khusu khulai kya fagaikre police dagi phangma pawgi matung ina ngasi ayupu mapan makhairam taba duwaida El Faizangkhul da leimakhom police station ge personnel kunganithoi amadi kuntra suba sound rifles ke personnel sing yauba team amana thiba homagi thabak chathaki thiba homba aduda MM 7.62 ge sniper rifles amadi magazine .22 ge rifles magazine ani explosive projectile launch ani 36 height explosive hand grenade projectile manga AK-47 rifles ki lifelong tara MN 7.62 ki sniper ki lifelong nipan AK-47 ki magazine twins launcher ani telescope set LMG bipod antenna yauba biofang radio set radio set battery phagapangam khiari thiba homagi thaba ajuda mipham mipundi yaukidi ainasu pawasina makha tarakli amaramda Bisnupur district ki Torbung sabal mamang lekaida combined force na thiba homagi thabak chathabada nongma yauna pokhaiba yaba polamsing phagakredi police ki phangba pawda ngasi yupung torom khailom taba matamda Bisnupur district ki commando phagausa ikhai police station ki personnel sing kutara ka taruk suba command regiment amade E71 CRPF battalion ki personnel sing ki apunba team amana Torbung sabal mamang lekaida thiba homagi thabak chathaki thiba homba aduda magazine yauna SMG single barrel rifles 2-inch ke mortar ke cell ani 51-inch ke mortar cell detonator mari getalin stick manga phagat kheri phagalaba polam sing adu phogausa khai police station da sinakhi bagalonina case register toguna thika pahukre hairi editorial ge pawdo myamna thamjage national highway da gari chembale tringai da akhanaba thorang paikhalauba sumgani aeroplane tahanba yahangani haramba lambi Ifal Jiribam Lambi ki fibam lawling naba sem saba yaragani hainarakli lambi asida chaliba gari driver singa thengnariba awaba sing amu hanna paludraba su Manipur ge miyamna ikhangda khangaduna lairabani haiba yai maramde national highway number 37 ge lambi da gari thauriba driver singna thawai khobak ta hapduna potpoba gari sing amadi mi puthau puching tawriba singna Ifal dagi Jiribam phawba yobada subnagi no makhakta changlamba du ngaisidi numi humni changlakpagi fibam da yarakpagi maramde lambi asi ki phibam ka hena fataba mafam kayamuk leibadagini haina driver singna phongdongnarakli asigoba lambi asi bonga sigi India ki Prime Minister Narendra Modi na Manipur da laklamba matamda aeroplane taba yahanbagi phibam da sengane phongdonglamba laikhrabani Ifal Jiribam lambi ki phibam fatabadagi gari thawbado khudongchadaba kayamuk thengnariba asi ki mathakta logi wangbada khulai matik chana paiba sakhangdaba miyo kayana maram chadana sel khaibagi thawong chathabana maram oiraga awabagi mathakta awaba hapchenbagi thawong chatharakpa asisu ngasigi ngarangtagi natte haibase esirasi ki miyamna matam kyadagi khangnaduna lailaklabani haiba yai nakal amaromda Manipur ge lifeline oiriba national highway ani haibadi national highway number 2 Imphal Dimapur lambi amadi national highway number 37 Imphal Jiribam lambi da gari thauriba singna thengnariba awaba sing imanda manai haibada laloi khalli maramde Imphal Jiribam lambi ne lambi phatabagi mathakta logi wangbada namdana sengkhai thungai tawri aduga Imphal Dimapur lambi ne lambi gi phibam khara pharabasu logi wangbada namdana sel khaibagi thawongdi imanda manaduna lairibani haibasi lamdama sigi miyamna matam kayagi mamangdagi khangnaduna laklabani asiguma phibam kaya asina maram oiraga lambi ani asida highway protection force ambiyu haduna laurakpa asisu ngasi ngarang khakki nataba maramna ngasigi amadi haukiba lengak sing maru oina stelenga amadi India ki center ki lenga asina tathiraba ahal oiraba miyoi singa samdamnaba yare haina transport ki lup kayana pausi amade electronic media da phongdongnarapa thengnarapa si matam kyagi mamangdagi ni Manipur ki lifeline oiriba national highway number 2 amade 37 asida mina puba thangba ngamloidaba semkhai thungkai kaya maram chadana khariba sida kariguma piba ngamdabadagi sifam nafam khangdana sikhiba kaya yaukibagi mathakta ngasi phawba soinadina leiba gari driver amade hendama kayamuk lamdam asida leiri masigi khalaga hanna haijabada tabidraba highway protection force ambidrabadi ka hena kangu kaina sel khaigalakpana maram oiraga transport ki association kayana gari thawba lepnabagi warep longnarakpa
ꯌꯧꯔꯛꯂꯤꯕ ꯑꯁꯤꯗ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯒꯥꯔꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯨꯄꯥ 5,000ꯗꯒꯤ ꯂꯨꯄꯥ 10,000 ꯐꯥꯎꯕ ꯂꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯇꯥꯡꯀꯛ ꯑꯃꯒꯤ ꯐꯤꯚꯝ ꯌꯧꯔꯛꯂꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯈꯨꯗꯛꯇ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯊꯝꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯔꯒ ꯃꯇꯝ ꯆꯥꯗꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯈꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯡꯊꯤꯡꯊꯤꯡꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯈꯔ ꯑꯊꯨꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯗꯤ 30/7ꯗ ꯄꯣꯠ ꯄꯨꯕ ꯑꯃꯗꯤ ꯊꯥꯎ ꯄꯨꯕ ꯒꯥꯔꯤꯁꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯅ ꯒꯥꯔꯤ ꯆꯦꯟꯕ ꯂꯦꯞꯈꯤꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯒ ꯍꯥꯏꯋꯦ ꯑꯅꯤ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ꯫